ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗ ꯑꯍꯤꯡ ꯆꯨꯞꯄ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯗꯨꯒ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 15 ꯔꯣꯝ ꯂꯩꯕ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯁꯦꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯀꯥꯞꯄꯛꯏꯕ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯏꯕ ꯅꯣꯡꯃꯩ ꯑꯐꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯀꯥꯞꯁꯤꯜꯂꯛꯏꯕꯁꯤꯡꯁꯦ ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯥꯞꯇꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯁꯦꯟꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯔꯗꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯛꯊꯦꯡꯅꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗꯨꯒ ꯊꯦꯡꯅꯍꯟꯕꯁꯤ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯔꯒ ꯀꯥꯞꯇꯕꯅꯁꯨ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡ ꯁꯣꯛꯂꯛꯄꯅꯁꯨ ꯑꯌꯥꯝꯕꯅꯤ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕ ꯑꯃꯗꯤ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯀꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯏꯁꯨ ꯑꯃꯁꯨ ꯀꯟꯅ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯏꯔꯥꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯋꯥꯟ ꯁꯥꯏꯠ ꯑꯃꯈꯛ ꯀꯥꯞꯄꯒ ꯁꯣꯟ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯈꯨꯠ ꯍꯟꯗꯕꯤꯗ ꯄ꯭ꯔꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏꯕꯁꯦ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯁꯦꯞꯄ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅꯔꯛꯄꯗꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯃꯕꯨꯛ ꯁꯦꯞꯄ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯗꯤꯜ ꯇꯧꯕ ꯅꯠꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯤꯅꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗꯣ ꯃꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯗꯣꯛꯄ ꯅꯥꯀꯜ ꯑꯃ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯅꯥꯀꯜ ꯑꯃ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯗꯣꯛꯄ ꯄꯣꯂꯤꯁꯤ ꯑꯃ ꯌꯥꯎꯔꯤꯌꯦꯕ ꯑꯗ ꯃꯁꯤ ꯌꯥꯝꯅ ꯗꯦꯟꯖꯔꯅꯦꯕ ꯃꯁꯤꯁꯦ ꯑꯗ ꯃꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯐꯦꯛꯇꯣ ꯇꯦꯔꯤꯇꯣꯔꯤ ꯀꯣ ꯃꯥꯒꯤ ꯗꯤꯐꯦꯛꯇꯣ ꯇꯦꯔꯤꯇꯣꯔꯤ ꯃꯥꯒꯤ ꯑꯣꯄꯔꯦꯇꯦꯠ ꯇꯦꯔꯤꯇꯣꯔꯤ ꯗꯧꯅ ꯂꯩꯅꯍꯜꯂꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯆꯣꯏꯆꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯊꯝꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁ꯭ꯋꯥꯏꯗ ꯌꯥꯎꯔꯤꯌꯦꯕ ꯑꯗꯣ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯥꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯦ ꯃꯥꯒꯤ ꯈꯨꯠꯇ ꯊꯝꯃꯒ ꯈꯨꯗꯛꯇ ꯃꯐꯝꯁꯤꯗ आर्मी पैरामिलिटरी आर्मी अखोई स्टेट फोर्स कंबाइन थाजल मफम सेक्यूरीटी की क्रेक डाउन चथन ऑर्डर तब नमद्रीसे अखोई खुद पुनसनख्रबने स्टेट गवर्नमेंट से खुद पुनसलीब स्टेट गवर्नमेंट अखोई फजना स्टेट गवर्नमेंट से मागी कॉन्स्टिट्यूशन पीब मागी हक स्टेट गवर्नमेंट लेफम थोप हक मधु इंजॉय तौहलगा स्टेट से एडमिनिस्टर तौहनबगी पोतो सेंटर दा लेरिबा बीजेपी की गवर्नमेंट से लेहनदेबा मसे अखोई प्रजा सिंगना फजना खंगबम चंगे अन स्वाइदा सानरिबा लीलासी यामना डेंजर की गेम ने अदुना नगास कीसु मिलिटेंट सिंग हानदगी वारी सानरगा लेबनी सोम नाकंद कुकी के कांगु सिंग दु सुदा तौरगा थमजनबनी अदुगा अनि हुजिंगना अमुका अनीदो खनबगी एनवायरनमेंट अमा लेहले खनबगी एनवायरनमेंट से सेक्यूरिटी एक थाजल क्रेक डाउन तौरगा नंग कातु करन तौबा याब्रायना सेक्यूरिटी ने क्रक लाको पॉलिसी तौका कनानो से फैने युंगना लांगकदबा कनासो लेरोइतबनेबा अदुगी पोतु लेब ngमद्रिसे सोबो डेंजर नि अन स्वाइदनी अखोइना अखोइगे मियाम से वेकअप तौबगी मथौ ताबा लै सेंटर दा अखोइना रिलाइ तौरगा हिंगबा तारबा दो स्टेट गवर्नमेंट जो मागी तौहम थोप मथौ चप चाना तौब नमोइदा ओइतारगदी मियामदा अखोइ सबमिशन तौरगा मियामगा लोइनना अखोइ स्टेट से कदोमदनो हाइबम ख अखोइ याम फजना सेक्शन ने येंहौद्रगदी तुंगदा अखोइ फ्यूचर लेरकनी हाबा थाजबन ngमक्तिसे अदुगिनी थागतजरी